ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯃꯪ ꯂꯥꯏ ꯁꯥꯐꯣꯡꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯃꯪ ꯂꯥꯏ ꯁꯥꯐꯣꯡꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯑꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯑꯁꯦ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯂꯛꯂꯕ ꯑꯃꯗꯤ ꯃꯤ ꯀꯌꯥ ꯂꯩꯇꯕꯅ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯄꯪꯌꯥꯝ ꯌꯥꯝꯗꯕꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯔꯕꯗꯒꯤ ꯌꯥꯝꯅꯁꯨ ꯃꯟꯊꯔꯕ ꯂꯥꯏꯁꯪ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯎꯔꯕ ꯆꯍꯤ ꯌꯥꯝꯂꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯌꯨꯝ ꯀꯌꯥꯁꯨ ꯇꯥꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡꯗꯣ ꯃꯔꯛꯇ ꯁꯤꯠ ꯁꯦꯡꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗ ꯃꯩ ꯍꯦꯛ ꯇꯤꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯈꯨꯜ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯅ ꯃꯤ ꯌꯥꯝꯅꯔꯛꯂꯕꯅꯤꯅ ꯂꯥꯏꯕꯨꯡ ꯑꯗꯨꯁꯨ ꯈꯔ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯁꯤ ꯍꯥꯏꯅꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯊꯣꯛꯅ ꯁꯥꯕ ꯍꯥꯏꯕꯁꯦ ꯂꯝ ꯂꯩꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯨꯡ ꯑꯗꯨꯅ ꯆꯥꯎꯅ ꯁꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯍꯤ ꯌꯥꯝꯂꯕ ꯎꯁꯤꯡ ꯑꯗꯣ ꯌꯥꯟꯊꯠ ꯀꯛꯊꯠꯄ ꯑꯃꯗꯤ ꯃꯅꯥꯛ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯗꯕꯅꯤꯅ ꯂꯥꯏꯕꯨꯡ ꯑꯁꯦ ꯁꯥꯗꯣꯛꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯍꯤꯀꯌꯥ ꯃꯤ ꯆꯟꯗꯕꯗꯒꯤ ꯃꯤ ꯐꯝꯐꯝ ꯂꯩꯇꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯅꯤꯡꯂꯕꯁꯨ ꯃꯤ ꯆꯤꯟꯃꯟꯕꯗꯒꯤ ꯀꯦꯗꯨꯅ ꯂꯥꯛꯂꯒ ꯌꯥꯎꯗꯕꯅ ꯀꯣꯡꯒꯥꯏ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯨꯡ ꯑꯁꯦꯈꯔ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯑꯃꯗꯤ ꯃꯤ ꯐꯝꯂꯒ ꯌꯦꯡꯅꯕꯁꯨ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯇꯥꯅꯔꯛꯏ ꯇꯧꯕꯇꯕꯨ ꯂꯥꯏꯕꯨꯡ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏꯕꯨꯡ ꯁꯥꯅꯅꯕꯒꯤ ꯋꯥꯐꯝꯁꯨ ꯄꯨꯈꯠꯅꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯕꯨꯡ ꯁꯥꯖꯟꯕ ꯍꯥꯏꯕꯁꯤ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯁꯦ ꯌꯥꯟꯊꯠ ꯀꯛꯊꯠꯄ ꯑꯁꯤꯇ ꯅꯠꯇꯅ ಮಫಮ್ ಅಸ್ವಾಯ್ದ ತಾರಿಬ ಯುಮ್ಸಿಂಗ್ ಅಸಿಸು ಲೌಥೋಕದವ ಲೈಬನಿನ ಯಾನದಬ ಹೈಬದ ಓಯ್ರಿ ಅದುಗ ಮಕೋಯ್ ಖರ ಅಮನದಿ ಹೌಜಿಕ್ಸು ಮಫಮ್ ಅಸಿದ ಲೈಬುಂಗ್ ಓಯ್ದನ ಲೈಬನಿನ ಕರಿಗುಂಬದ ಖರ ಸೆಂದೋಕ್ ಸಾದೋಕ್ಲಬಸು ಹೋಂದೋಕ್ಪತಿ ಹೋಂದೋಕುಂಸಿ ಹಾಯ್ದುನ ಅಹಲ್ ಖರನದಿ ಹಾಯ್ರಿ ಮರಮ್ದಿ ಮಫಮ್ ಸ್ವಾಯ್ದ ಹೌರಿಬ ಲಾಯೋಯ್ರಬ ಊಸಿಂಗ್ ಅಸೆ ಅದುಮಕ್ ಮಾಂಗ್ದುನ ಲೈಹೌರಗನಿ ಅದುನ ಉಮಂಗ್ ಲಾಯ್ ಅಮ ಲೈರಬದಿ ಚೌರಬ ಉವಾಸಿಂಗ್ ಮರಾಂಗ್ ಕಾಯ್ನ ಹವನ್ಗದಬನಿ ಮರಮ್ ಅದುನ ಉವಾಸಿಂಗ್ ಅಸಿ ಅರೆಂಬದ ತಾಹೌರಗನಿ ಕರಿಗುಂಬದ ಮಫಮ್ ಅಸಿದ ಉಮಂಗ್ ಲಾಯ್ ಲೈಬುಂಗ್ ಅಸೆ ಲೈತ್ರಬದಿ ಮಫಮ್ ಅಸ್ವಾಯ್ದ ಲೈರಿಬ ಊಸಿಂಗ್ ಅಸಿಸು ಮಾಗಿ ಥೋಕ್ಪ ಯಾನಖರಗನಿ ಮರಮ್ ಅದುನ ಪುಂತಾಕ್ ತಾಕ್ಪ ಪುಂಹಾಂಗ್ ಹಾಂಗ್ಬ ಹೈಬದ ಓಯ್ಹೌರಗನಿ ಮರಮ್ ಅದುನ ಲೈಬುಂಗ್ ಅಸೆ ಅಸುಮ್ ಥಮ್ಸಿ ಹಾಯ್ದುನ ಅಹಲ್ ಖರನದಿ ಹಾಯ್ರಿ ಅದುಗಿಸು ಮಥಕ್ತ ಹೌಜಿಕ್ ಲೈಬುಂಗ್ ಅಸನ ಲೈರಿಬ ಲೈಕಾಯ್ ಅದುಗಿ ಮಿಯೋಯ್ಸಿಂಗದಿ ಲೈಬುಂಗ್ ಅಸೆ ಮಕೋಯ್ಗಿ ಮನಾಕ್ತ ಲೈಬನ ಹೆನ ಫಗನಿ ಹಾಯ್ದುನ ಯೇಟ್ಲಿ ಅದುಬು ಮಥಕ್ ಲೈಕಾಯ್ಗಿ ಮಿಯೋಯ್ಸಿಂಗ್ ಅದುನದಿ ಲೈಬುಂಗ್ ಅಸೆ ಮಕೋಯ್ಗಿ ಲೈಕಾಯ್ದ ಓಯ್ನ ಥಮಿನಬಗಿದಮಕ್ತ ಯಾಮ್ನ ಕನ್ನ ಯೇಟ್ಲಿ ಮರಮ್ದಿ ಮಕೋಯ್ಗಿ ಅದುದದಿ ಯಾಮ್ನ ಚೌರಬ ಲಂ ಅಮ ಲೈರಿ ಹಾರಿಬ ಲಂ ಅಸಿದ ಲೈಬುಂಗ್ ಅಸೆ ಸಾದುನ ಯಾಮ್ನ ಮರಾಂಗ್ ಕಾಯ್ನ ಲಾಯ್ ಹರಾವಬಸು ಯಾರಗನಿ ಜಗೋಯ್ ಸಾಬಸು ಯಾರಗನಿ ಹಾಯ್ದುನ ಮಥಕ್ ಲೈಕಾಯ್ಗಿ ಮಿಯೋಯ್ಸಿಂಗ್ನ ಹಾಯ್ರಿ ಮತೌ ಅಸುಮ್ನ ಮಥಕ್ ಲೈಕಾಯ್ಗಿ ಮಿಯೋಯ್ಸಿಂಗ್ನ ಲೈಬುಂಗ್ ಅದೋ ಮಕೋಯ್ಗಿ ಲೈಕಾಯ್ದ ಥಮ್ನನಬಗಿದಮಕ್ ಹಾಯ್ಬ ಅದುದುಗ ಹೌಜಿಕ್ ಲೈರಿಬ ಮಖಾ ಲೈಕಾಯ್ಗಿ ಮಿಯೋಯ್ಸಿಂಗ್ ಅಸಿನ ಮಕೋಯ್ಗಿ ಲೈಕಾಯ್ದ ಅಸುಮ್ ಥಮ್ನನಬಗಿದಮಕ್ ಹಾಯ್ಬ ಅಸುಮ್ನ ಮರೈ ಯೆನದುನ ಲಾಕ್ಪನ ಹೌಜಿಕ್ತಿ ಚಹಿ ಅನಿ ಅಹುಮ್ ಸುರಿ ಲಾಯ್ ಅದೋ ಹರಾವ್ಖಿದಬ ಅಸುಮ್ನ ಮರೈ ಯೆನದುನ ಸುಮ್ ಲೈಬನ ಮರಂ ಮೊಯ್ರಗ ಲಾಯ್ ಹರಾವ್ರಕ್ತಬ ಅಸಿದಗಿದಿ ಲೈಬುಂಗ್ ಅದುದ ಲೈರಿಬ ಖೊಯುಮ್ ಲಾಯ್ ಅದೋ ಮಥಿ ಫೋಂಗ್ಬ ಅಮತಿ ಲಾಯ್ ಹರಾವ್ದಬದಗಿ ꯉꯥꯎꯅ ꯐꯩꯅ ꯆꯠꯄ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯉꯥꯡꯅꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯇꯠ ꯑꯋꯣꯡꯁꯤꯡꯗ ꯃꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯀꯌꯥ ꯄꯤꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯦ ꯉꯍꯥꯟꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ
ꯊꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤ ꯃꯉꯥꯈꯛ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯀꯨꯝꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯂꯥꯛꯂꯤ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯂꯝꯕꯤ ꯂꯩꯔꯤꯕꯁꯤꯁꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯊꯛ ꯂꯩꯀꯥꯏꯁꯤꯡ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯦꯡꯉꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯆꯠꯂꯨꯔꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯣ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯉꯥꯏꯈꯣꯅꯦ ꯂꯥꯏꯕꯨꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯕꯨ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯉꯍꯥꯟꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯤꯄꯥ ꯑꯃ ꯊꯦꯡꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯃꯇꯣꯝꯇ ꯍꯜꯂꯛꯄꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯕꯗꯨꯕꯨ ꯃꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯌꯥꯝꯕꯨ ꯈꯪꯅꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯅꯤꯄꯥ ꯑꯃꯅ ꯍꯦꯔꯥ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯀꯥꯔꯟ ꯇꯥꯔꯤꯕꯅꯦꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤꯗꯨ ꯇꯁꯦꯡꯅ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯖꯥꯠꯅꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤꯕꯣ ꯃꯩꯈꯦꯠꯀ ꯌꯥꯎꯔꯤꯕ ꯖꯥꯠꯂꯥ ꯆꯨꯔꯨꯞ ꯃꯆꯩꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯃꯥꯁꯤꯅ ꯀꯅꯥꯅꯣꯗꯨꯗ ꯐꯝꯂꯤꯕꯗꯨꯕꯣ ꯃꯩꯈꯦꯠ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯨꯕꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅ ꯌꯥꯎꯔꯤ ꯍꯥꯏꯗꯅ ꯈꯨꯝꯂꯛꯄꯗꯨꯗꯒꯤ ꯁꯥꯏꯀꯜꯗꯨ ꯈꯥꯝꯂꯒ ꯃꯩꯈꯦꯠ ꯂꯧꯕ ꯍꯦꯛ ꯆꯠꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯨꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯩꯗꯨꯗ ꯆꯦ ꯎ ꯄꯥꯝꯕꯤꯃꯨꯛ ꯋꯥꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯑꯗꯨꯅ ꯀꯥꯜꯂꯒ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯈꯠꯈꯤꯕꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯅ ꯁꯥꯏꯀꯜꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯁꯦ ꯂꯥꯏꯀꯠꯅꯈꯤꯗꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯅ ꯍꯔꯥꯎꯔꯛꯇ꯭ꯔꯤꯕꯁꯤ ꯐꯅꯗꯤ ꯃꯀꯨꯏꯔꯦꯍꯦ ꯆꯍꯤ 2-3 ꯁꯨꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯨ ꯍꯟꯗꯣꯛꯇꯦꯅꯦ ꯑꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯑꯁꯤ ꯍꯔꯥꯎꯔꯕꯗꯤ ꯃꯣꯏ ꯌꯥꯎꯔꯣꯏ ꯀꯅꯥꯁꯨ ꯍꯥꯏ ꯑꯗꯩꯗꯒꯤꯗꯤ ꯃꯣꯏ ꯌꯥꯎꯗꯕ ꯂꯥꯏꯔꯤꯅꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯅꯤꯗꯣ ꯕꯥහිꯔꯦꯟ ꯇꯥꯗꯣꯏꯁꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯕꯕು ꯃꯤꯁꯤ ꯃꯤꯅꯥ ꯀꯨꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯊꯪꯅꯕ ꯈꯨꯜꯗꯁꯨ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯪꯊꯣꯡ ꯊꯤꯡꯕꯗꯨ ꯍꯩꯇꯗꯅ ꯇꯥꯡꯈꯨꯜ ꯁꯥꯕꯗꯨꯅ ꯃꯪꯊꯣꯡ ꯊꯤꯡꯕꯗꯨ ꯍꯩꯇꯕꯗꯒꯤ ꯃꯤꯑꯣꯏ ꯃꯊꯪ ꯁꯤꯔꯛꯄꯗ ꯂꯥꯏ ꯌꯦꯡꯂꯨꯕꯗ ꯍꯩꯇꯕ ꯑꯃꯥꯏꯕꯁꯤꯡꯅ ꯃꯪꯊꯣꯡ ꯊꯤꯡꯕꯗꯨ ꯊꯤꯡꯉꯝꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯧꯅ ꯑꯃꯨꯛ ꯍꯔꯥꯎꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯨ ꯅꯈꯣꯏꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯁꯣꯝꯅ ꯃꯌꯥꯝꯗꯣ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨꯒꯤ ꯃꯥꯝꯇꯣꯞ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯒꯥꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯤ ꯑꯗꯨꯕꯨ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯒꯥꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯖꯕꯒꯤ ꯋꯥꯅꯤ ꯄꯣꯠ ꯑꯃꯠꯇ ꯒꯣꯔꯣꯡ ꯂꯥꯎꯅ ꯑꯣꯟꯊꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝ ꯋꯥꯔꯤ ꯂꯤꯗꯨꯅ ꯆꯠꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯩ ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯣ ꯄꯣꯠ ꯑꯃ ꯖꯩꯔ ꯑꯃ ꯃꯊꯛꯇ ꯇꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯒꯣꯔꯣꯡ ꯆꯨꯝ ꯆꯦꯟꯊꯒꯗꯕꯅꯤ ꯑꯁꯤꯗꯤ ꯆꯦꯟꯊꯗꯦꯅꯦꯍꯦ ꯑꯗꯣꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤ ꯈꯔꯒ ꯍꯥꯏꯅꯕꯒ ꯑꯣꯏꯔꯦ ꯆꯠꯂꯁꯤ ꯌꯨꯝ ꯌꯧꯍꯧꯕꯅ ꯐꯒꯅꯤꯀꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ 5-6 ꯑꯗꯣ ꯒꯝ ꯑꯗꯨꯃꯛ ꯂꯥꯏꯕꯨꯡ ꯑꯗꯣ ꯍꯦꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯣꯔꯣꯠ ꯂꯥꯎꯅ ꯃꯈꯣꯜ ꯍꯧꯅ ꯁꯣꯔꯣꯠ ꯅꯤꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯀꯤꯅꯔꯛꯂꯗꯨꯅ ꯒꯝ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯔꯤꯅꯣꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯆꯍꯤ ꯌꯥꯝꯂꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯍꯥꯏꯊꯔꯛꯄ ꯃꯁꯥ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯐꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯎꯁꯥ ꯑꯃꯗ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯌꯦꯡꯉꯨꯅꯦ ꯅꯣꯏꯁꯨ ꯑꯥꯗ ꯀꯩꯅꯣꯝꯃ ꯇꯣꯡꯉꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯅꯣꯅꯦꯍꯦ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯥꯗ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯑꯁꯨꯝ ꯀꯥꯞꯄꯤ
ꯑꯗꯨꯝꯅ ꯀꯥꯞꯄꯗꯨꯗ ꯃꯌꯥꯝꯅ ꯐꯔꯦ ꯐꯔꯦꯁꯦ ꯂꯩꯖꯔꯁꯅꯨ ꯄꯔꯞ ꯄꯔꯞ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯉꯪꯒꯝ ꯑꯗꯨꯃꯛ ꯍꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯝꯃ ꯐꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯇꯨꯡ ꯍꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯇꯛꯃꯨꯛ ꯌꯦꯡꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯂꯣꯏꯅꯃꯛ ꯌꯧꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗꯤ ꯑꯣꯏꯗꯦ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯗꯕꯤꯗ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯤꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯎꯃꯪ ꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯑꯗꯨꯝꯅ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯁꯦ ꯎꯃꯪ ꯂꯥꯏ ꯑꯗꯨꯒ ꯊꯪꯅꯅ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅꯗꯤ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯥꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜꯁꯦ ꯑꯃꯨꯛ ꯇꯥꯔꯛꯂꯦꯅ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤ ꯑꯩꯈꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯍꯤꯡꯗ ꯇꯥꯔꯕꯗꯤ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯅꯤꯁꯦ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯈꯣꯜ ꯇꯥꯔꯒꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯗꯅ ꯊꯣꯛꯂꯔꯒꯅꯤ ꯍꯌꯦꯡꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛꯇꯤ ꯇꯨꯝꯅꯈꯤ ꯑꯗꯨꯕꯨ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯗꯨꯗꯨꯒ ꯋꯥꯗꯣ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯇꯪꯈꯥꯏ ꯇꯥꯅ ꯆꯦꯔꯦꯠ ꯂꯥꯎꯅ ꯈꯥꯏꯊꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯇꯨꯝꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯏꯌꯥ ꯌꯥꯅꯗ꯭ꯔ ꯄꯣꯠꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯈꯤꯕꯗꯒꯤꯗꯤ ꯂꯣꯏꯅ ꯃꯍꯩ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯉꯔꯥꯡ ꯂꯥꯏꯕꯨꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯒ ꯀꯔꯤꯅꯣꯃ ꯎꯏ ꯍꯥꯏꯈꯤꯕ ꯅꯤꯄꯥ ꯑꯗꯣ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗ ꯃꯌꯥꯝꯅꯗꯤ ꯎꯔꯒ ꯃꯥꯅꯗꯤ ꯎꯏ ꯍꯥꯏꯗꯨꯅ ꯃꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯒ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡꯗꯤ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡꯁꯦ ꯌꯥꯝꯅ ꯌꯥꯟꯈꯤ ꯑꯗꯨꯗꯨꯅ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯁꯣꯝꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯇꯥꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯑꯋꯥꯡꯂꯣꯝ ꯊꯪꯕꯗ ꯂꯩꯕ ꯅꯤꯄꯥꯅꯤꯗೋ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯂꯥꯏꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯈꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯑꯁꯨꯝ ꯁꯣꯟꯊꯕ ꯍꯦꯜꯂꯛꯄꯗꯒꯤ ꯁꯣꯔ ꯐꯥꯎꯕ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯣ ꯍꯦꯟꯅ ꯑꯁꯨꯝ ꯀꯟꯈꯠꯂꯛꯂꯤ ꯃꯕꯨꯛ ꯀꯟꯈꯠꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯅꯤꯄꯥ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯄꯥ ꯑꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯍꯦꯛ ꯇꯥꯕꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯥꯎꯔꯒ ꯆꯠꯄꯁꯦ ꯃꯌꯥꯝ ꯀꯤꯅꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯝ ꯑꯊꯦꯡ ꯑꯃꯗꯤ ꯅꯨꯡꯊꯤ ꯅꯣꯡꯕꯗ ꯆꯠꯄꯗꯣ ꯃꯤ ꯂꯣꯏꯅꯃꯛ ꯀꯤꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯅꯛꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯃꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯆꯩꯈꯤ ꯃꯔꯝꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯨꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯄ ꯑꯃꯗꯤ ꯋꯥ ꯈꯥꯏꯕ ꯑꯗꯨꯒ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯊꯦꯡꯅꯔꯛꯄ ꯑꯗꯨꯒ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯃꯤꯅ ꯑꯔꯥꯛ ꯑꯈꯪ ꯅꯛꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ laukhi ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯆꯩꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯣꯅꯥꯕꯗ ꯌꯥꯝꯅ ꯆꯩꯈꯤ ꯎꯃꯪ ꯂꯥꯏꯗ ꯑꯗꯨꯝꯅ
ꯀꯅꯥꯅ ꯆꯩꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯄꯣꯅꯥꯕꯗꯤ ꯌꯨ ꯈꯔ ꯊꯛꯆꯜꯂꯒ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯄꯣꯅꯥꯕꯗꯣ ꯃꯍꯥꯛ ꯃꯍꯧꯁꯥ ꯊꯕꯛ ꯍꯜꯂꯛꯂꯒ ꯌꯨ ꯈꯔ ꯊꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯂꯩꯕꯨꯡ ꯑꯗꯣ ꯂꯥꯜꯂꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯎꯃꯪ ꯂꯥꯏ ꯂꯩꯕꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯅꯤ꯫ ꯑꯗꯨꯗ ꯆꯪꯈ꯭ꯔꯒ ꯃꯌꯨꯝ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯧꯅꯅꯕꯒꯤ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯕꯨꯡ ꯑꯗꯣ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯗꯣ ꯈꯥꯝꯂꯒ ꯃꯁꯤꯒꯤ ꯎꯃꯪ ꯂꯥꯏ ꯑꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯝꯃꯤꯍꯦ꯫ ꯉꯔꯥꯡ ꯁꯣꯏꯅ ꯂꯥꯛꯏ ꯂꯩꯔꯝꯃꯤ, ꯉꯁꯤ ꯁꯣꯏꯅ ꯂꯥꯛꯏ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯒꯦꯗꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯥꯡꯕꯨꯅ ꯊꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯀꯣꯛ ꯄꯨꯍꯟꯈꯤꯒꯦ ꯂꯩꯇꯦ꯫ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯒ ꯋꯥꯏ ꯆꯤꯟꯅꯅꯕ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯨꯡꯗꯥꯡ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯂꯨꯔꯒꯅ ꯎꯃꯪ ꯂꯥꯏ ꯁꯥꯐꯣꯡ ꯅꯛꯄꯒꯤꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯔꯥꯛ ꯑꯈꯪꯅꯗꯅ ꯋꯥꯟꯊꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯩꯗꯤꯕꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯅꯥꯕꯗꯣ ꯂꯥꯎꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯟꯗꯨꯅ ꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯅꯥꯕꯅ ꯁꯥꯏꯀꯜ ꯑꯗꯣ ꯃꯌꯨꯝꯂꯣꯝ ꯌꯧꯅꯅꯕ ꯉꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯏꯟꯕꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯁꯟꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯠ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ "ꯍꯥꯏ, ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯁꯤꯅ? ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯍꯧꯔꯛꯀꯅꯨꯍꯦ!" ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯄꯣꯅꯥꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯥꯏꯀꯜ ꯑꯗꯣ ꯄꯔꯞ ꯑꯁꯨꯃꯛ ꯏꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯅꯥꯕꯅ ꯁꯥꯏꯀꯜ ꯑꯗꯣ ꯏꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ꯫ ꯄꯣꯅꯥꯕ ꯃꯆꯤꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯕꯁꯨ ꯊꯃꯣꯏꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯛꯄꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯥꯈꯠꯂꯒ ꯊꯧꯅꯕꯒꯤꯗꯃꯛ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯨꯝ ꯒꯔ ꯑꯁꯨꯝ ꯆꯤꯡꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯗꯣ ꯁꯥꯏꯀꯜ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯕ꯭ꯔꯣꯡ ꯕ꯭ꯔꯥꯡ ꯂꯥꯎꯅ ꯇꯨꯁꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯁꯥꯏꯀꯜ ꯑꯗꯣ ꯑꯃꯨꯛ ꯀꯥꯈꯠꯂꯒ "ꯍꯩꯁ, ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯦꯗꯅ, ꯑꯩ ꯌꯨꯝꯗ ꯄꯔꯞ ꯆꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯄꯣꯅꯥꯕꯗꯣ ꯉꯥꯡꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯥꯏꯔꯪ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯒꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯣꯅꯥꯕꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯒꯔꯪ ꯏꯟꯁꯤꯜꯂꯛꯂꯒ ꯄꯣꯔꯣꯟ ꯑꯗꯣ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯄꯣꯅꯥꯕ ꯃꯌꯨꯝꯂꯣꯝꯗ ꯒꯣꯔꯣꯡ ꯑꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯣꯔꯣꯟ ꯑꯗꯣ ꯁꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯣꯅꯥꯕꯅ ꯀꯣꯟꯊꯣꯡ ꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯗꯤ ꯁꯠꯂꯝꯗꯦ꯫ ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ 3ꯁꯨꯕꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯄꯣꯅꯥꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯄꯣꯅꯥꯕꯅ ꯎꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯄꯣꯅꯥꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯁꯥꯏꯀꯜꯗꯣ ꯒꯣꯗ꯭ꯔꯣꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯏꯀꯜꯗꯣ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯉꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯒꯣꯔꯣꯡ ꯏꯜꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ, ꯌꯥꯝꯅ ꯍꯥꯊꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏꯅꯦ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯑꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯀꯦ ꯈꯜꯂꯗꯨꯅ ꯐꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ "ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯊꯣꯡ ꯍꯥꯡꯉꯨꯅꯦꯍꯦ!" ꯁꯨꯃꯥꯡꯗꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯏꯟꯈꯠꯅ ꯃꯥꯡꯒꯣꯜꯗ ꯊꯝꯂꯒ ꯂꯥꯎꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅꯁꯨ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯡꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯗꯣ ꯏꯃꯨꯡꯗ ꯐꯠ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯕꯒꯤ ꯃꯌꯥ ꯈꯔ ꯀꯥꯔꯤꯉꯩ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤꯕꯗꯣ ꯄꯣꯅꯥꯕꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯅꯥꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ "ꯀꯩꯗꯧꯔꯒꯦꯕ? ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯕ? ꯀꯅꯥꯅ ꯇꯥꯟꯅꯔꯒꯦ ꯃꯤ?" "ꯇꯥꯟꯅꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯩꯗꯣ
ꯑꯩꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦ ꯉꯁꯤꯗꯣ ꯀꯔꯤ ꯇꯧꯔꯤꯅꯣꯕ ꯑꯗꯨꯕꯣ ꯑꯁ ꯁꯤꯗꯝꯇ ꯐꯝꯃꯨꯁꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯖꯥꯠꯂꯣ ꯃꯗꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯑꯩꯅ ꯁꯥꯏꯀꯜꯗ ꯑꯩꯅ ꯊꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯨꯝꯃꯒ ꯏꯜꯂꯨꯅ ꯂꯥꯛꯄꯗꯗꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯊꯔꯛꯄꯩ ꯋꯥꯅꯤ ꯑꯗꯨꯗ ꯑꯩꯅ ꯇꯨꯡꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯑꯁ ꯑꯗꯨꯕꯨ ꯑꯣꯏꯕ ꯇꯥꯃꯣꯗꯤꯅꯦ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯋꯦꯕ ꯀꯩꯗꯧꯕꯒꯤꯅꯣꯕ ꯇꯥꯃꯣꯅ ꯎꯃꯪ ꯂꯥꯏꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯣꯏ ꯆꯩꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯨꯝ ꯊꯝꯃꯒꯦ ꯍꯥꯏꯕꯁꯨ ꯃꯃꯥꯡ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯦ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯕꯁꯨ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯇꯧꯕꯒꯤꯅꯣꯅꯦ ꯃꯣꯏꯅ ꯌꯦꯠꯅꯔꯤꯕꯗꯨꯕꯣ ꯕꯣꯠ ꯊꯥꯗꯔꯒ ꯈꯜꯗꯗꯤ ꯌꯥꯔꯔꯣꯏ ꯃꯣꯏꯅ ꯑꯗꯨꯝꯅ ꯌꯦꯠꯅꯔꯒ ꯂꯩꯕꯅꯤꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯍꯔꯥꯎꯒꯗꯕꯗꯨꯁꯨ ꯍꯔꯥꯎꯗ꯭ꯔꯦ ꯊꯤꯡꯖꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯂꯦ ꯑꯗꯨꯅꯗꯤ ꯂꯥꯏꯁꯨ ꯍꯔꯥꯎꯕꯤꯗ꯭ꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯌꯥꯗꯅ ꯂꯥꯁꯤꯜꯂꯒ ꯊꯧꯒꯜꯂꯣꯟ ꯇꯧꯗꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯇꯝꯗ꯭ꯔꯕꯗꯤ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤꯅꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯆꯍꯤ ꯀꯨꯝꯑꯣꯟ ꯑꯃꯃꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯁꯥꯟꯅꯕꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤꯅꯦ ꯑꯩꯁꯨꯅꯦ ꯌꯥꯝꯅ ꯂꯥꯎꯅꯤꯡꯗꯅꯒꯗꯤ ꯂꯥꯎꯕꯖꯥꯠ ꯅꯠꯇꯦ ꯀꯣ ꯊꯃꯣꯏꯁꯤ ꯁꯤ ꯆꯥꯛꯃꯟꯈ꯭ꯔꯕ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤ 500-600 ꯐꯥꯅ ꯂꯩꯄꯣꯟꯇꯦ ꯑꯁꯤꯃꯛꯇꯕꯨꯅꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯊꯝꯒꯦꯒ ꯃꯣꯏꯔꯣꯝꯗ ꯊꯝꯃꯨꯒ ꯃꯁꯤꯅꯗꯤ ꯀꯝꯗꯧꯅ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯑꯗꯇꯥꯏꯗꯤ ꯅꯠꯇꯦꯗꯅ ꯑꯗꯇꯥꯏ ꯅꯠꯇ꯭ꯔꯕꯁꯨ ꯂꯥꯎꯔꯤꯕꯅꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯂꯥꯎꯔꯨꯕꯗꯤ ꯉꯝꯗꯗꯅ ꯁꯦ ꯇꯥꯏꯅꯔꯤꯕ ꯑꯩꯁꯨ ꯂꯥꯎꯔꯤꯕ ꯑꯁ ꯌꯥꯔꯦꯁꯦ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒꯅꯦ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯅꯗꯤ ꯃꯤꯅ ꯀꯤꯔꯣꯏ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯑꯩꯀꯣ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ ꯑꯁ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗ ꯆꯥꯛ ꯆꯥꯕꯩ ꯑꯃ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯐꯔꯦ ꯑꯔꯥꯛ ꯑꯈꯪꯅꯔꯨꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯍꯣꯏ ꯑꯗꯨꯝꯅ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯤ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯄꯣꯅꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯄꯣꯅꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯈꯥꯝꯗꯨꯅ ꯊꯅꯝꯕ ꯁꯥꯏꯀꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯨꯕꯒꯨꯝ ꯒꯣꯔꯣꯡ ꯒꯔꯥꯡ ꯂꯥꯎꯅ ꯇꯨꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯣꯅꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯍꯨꯔꯥꯟꯕ ꯆꯪꯉ ꯃꯥꯜꯂꯦꯅꯦ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯅꯥꯕ ꯇꯐꯤꯡ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯇꯨꯡꯂꯣꯝꯗ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯥꯏꯀꯜ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯄꯣꯅꯥꯕ ꯉꯛꯏ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯇꯨꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯅꯤꯗ ꯃꯤꯅ ꯑꯃꯨꯛ ꯍꯧꯒꯠꯂꯝꯃꯒ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯅꯥꯕꯗꯣ ꯃꯥꯡꯒꯣꯜꯗꯒꯤꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯆꯦꯟꯊꯣꯛꯑꯒ ꯃꯅꯤꯡ ꯃꯌꯥ ꯑꯃꯗꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯄꯣꯅꯥꯕꯗ ꯐꯥꯎꯔꯤ ꯑꯗꯨꯝꯅ ꯐꯥꯎꯔꯛꯄꯗꯨꯗ ꯄꯣꯅꯥꯕꯁꯨ ꯅꯥꯛ ꯌꯦꯛ ꯇꯨꯡ ꯃꯥꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯄꯒ ꯎꯔꯨ ꯎꯡꯉꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯨꯔꯥꯟꯕ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯅ ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯅꯥꯕꯅ ꯈꯣꯗ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯄꯥꯟꯗ ꯂꯩꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯔꯛꯏꯌꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤꯒꯦꯗ ꯑꯗꯨꯝꯅ ꯄꯣꯅꯥꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯨ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯅꯕ ꯇꯧꯁꯦꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯣꯅꯥꯕꯕꯨ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯄꯣꯅꯥꯕꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗꯕ ꯑꯃꯗꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯒꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯃꯥꯅꯒ ꯐꯔꯛ ꯇꯧꯔꯛꯂꯕꯗꯤ ꯉꯥꯎꯅ ꯐꯩꯅꯒ ꯅꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯕꯦꯔꯥ ꯀꯥꯔꯅꯤꯗ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝꯗꯨꯁꯨ ꯑꯗꯨꯝ ꯂꯥꯞꯄꯤꯕꯅꯦꯕ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯣꯅꯥꯕꯗꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯁꯨ ꯄꯣꯅꯥꯕ ꯇꯨꯝꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯝꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯄꯣꯅꯥꯕꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ
ꯌꯥꯝꯅ ꯃꯨꯟꯅ ꯄꯣꯅꯥꯕꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯕꯗꯒꯤ ꯄꯣꯅꯥꯕ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯄꯣꯅꯥꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯜꯂꯝꯕ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯆꯦꯟꯈꯠꯂꯛꯏ ꯑꯃꯗꯤ ꯄꯣꯅꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯨꯗꯨꯡ ꯕꯨꯗꯨꯡ ꯆꯦꯜꯂꯤꯕ ꯑꯃꯗꯤ ꯐꯛꯂꯥꯡꯗ ꯈꯣꯔꯣ ꯈꯣꯔꯣ ꯗꯨꯝ ꯗꯨꯝ ꯊꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯄꯣꯅꯥꯕꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯤꯗꯨꯅ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯈꯨꯟꯒꯤ ꯂꯥꯏ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯗ ꯃꯥꯏꯕꯤ ꯁꯦꯟ ꯍꯨꯜꯂꯨꯕꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯗꯨꯝ 3ꯈꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯤꯡꯊꯣꯡꯗ ꯍꯦꯛ ꯍꯦꯛ ꯊꯥꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯜꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ꯫ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯂꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯄꯣꯅꯥꯕꯗꯣ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯒ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯄꯣꯅꯥꯕꯅ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯂꯒ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯍꯛꯆꯥꯡꯅꯒ ꯍꯛꯆꯥꯡ ꯉꯝꯗꯕꯒ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯅꯥꯕꯅ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯒꯝ ꯒꯝ ꯑꯁꯨꯃꯛ ꯂꯥꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯄꯣꯅꯥꯕꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯄꯣꯅꯥꯕꯅ ꯀꯅꯥꯅꯣ ꯁꯤꯅꯕꯣ? ꯍꯩ ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯄꯣꯅꯥꯕꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯋꯥꯡꯖ꯭ꯔꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯄ ꯑꯗꯨꯗ ꯄꯣꯅꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯣꯛꯄꯗ ꯃꯍꯥꯛ ꯑꯗꯣ ꯅꯤꯡꯒꯥꯡ ꯐꯝꯖꯤꯟꯗꯨꯅ ꯇꯨꯏ꯫ ꯑꯗꯨꯝꯅ ꯄꯣꯅꯥꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡꯂꯣꯝꯗ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯏꯃꯨꯡꯂꯣꯝꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯄꯣꯅꯥꯕꯅ ꯑꯗꯨꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯄꯣꯅꯥꯕꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯑꯃꯗꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦꯕꯁꯦ? ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯄꯣꯅꯥꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯅ? ꯑꯁꯤꯗ ꯂꯦꯞꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯣꯅꯥꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯣꯅꯥꯕꯗꯤ ꯍꯧꯖꯤꯛꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯣꯅꯥꯕꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯉꯤꯉꯩꯗ ꯃꯍꯥꯛꯇꯣ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯁꯤꯃꯨꯛ ꯋꯥꯡꯅ ꯂꯦꯞꯈꯠꯂꯛꯏꯅꯦ ꯍꯥꯏꯗꯨꯅ ꯄꯣꯅꯥꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯇꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯎꯁꯤꯠꯇꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯅꯣꯡꯉꯥꯟꯗꯅ ꯃꯥꯏꯕ ꯀꯧꯔꯅꯦꯁꯨ ꯅꯠꯇꯦ, ꯀꯩꯅꯣꯅꯦ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯄꯣꯅꯥꯕꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯄꯣꯅꯥꯕꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯁꯨ ꯈꯔ ꯋꯥꯏ ꯁꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯊꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯣꯅꯥꯕꯗꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯕు ꯆꯔꯩ ꯐꯤ ꯊꯣꯟꯗꯨꯅ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕꯤꯗꯕꯅ ꯑꯩꯅ ꯃꯈꯦꯜ ꯂꯥꯡꯂꯤꯕꯅꯤ, ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ, ꯈꯪꯂꯒ ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗꯕ? ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯈꯣꯏ ꯈꯨꯟꯁꯩ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯟꯒꯦ, ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯅꯥꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯌꯥꯔꯣꯏꯗ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯄꯣꯅꯥꯕꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯪꯒꯅꯤꯗꯣ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯈꯣꯏ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯗꯨꯛ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯂꯥꯎꯕ, ꯉꯁꯤꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯟꯒꯦ,
takna tumnabu hatke khangani do loren kakke khangani do ponabana aduma lauringai ponabagi nupi do mapa langda chenthorokle atuka thangnabada leiba yumsingi myuising kauthokuna ponabado karinuma tahore haiduna pau tamli wafam adu tabada myuising haibade likai aduki yumthangliba mising mathang chensillaktuna ponabado kaino tawribasina haiduna yengselleri matam aduta ponabadi koilau lauduna khangani to taibang sa na khoina aibu usit thawoidaba aige sarai phisu thondaba sahi kumja khudingi harau tayamduna harau mathoi kana harau basu harau daba kari gingam loidaba dai bu asumna phajallaga thamba khangani to haiduna kari no kharasu koilau lauri adumna tawrakpa aduta ponabagi banakta sangakliba yumthangnabagi miyoising adugi maraktagi ahalamana hai magi siti karinuma tawrakpa mali hai amaiba matang dhabi yararoi aina khoi kara chalaga amaiba ma kau chalu asumna hainaraduna makhoi leiriba sing adugi maraktagi amaiba ma kaunarbagi damakta chanakhri ma khoi khara masigi matung ngehak leraka amaiba angobu puduna lakle asumna amaiba angodo puraga laklabagi tungta amaiba angona hais masidi lekai khulasta leiriba umang laisi ukna retana phai asumna khallaga mahak parap sangsilakli matam aduta ponabagi manakta leramba akhallamana oza maiba yobirakle ngasaidagi ni mahakna choron paron pangang da nganglibasi kari hairibano su khangdi leibau chinbagumna su tawi amukta yengbiuse adumna hairakpadagi amaiba angobna ai tawge aina laitainarabada phagadabani se sumdauro tairen mana amaga adigi langthrai maton kharaga ising khujai amada haplaga amukta pirau laitin seng laiseng daba yaroi dawri hai adumna hairakpadagi mayamna koichen chenduna tairen mana amadi langthrai maton jawraba ising khujai amaga loinanna piri asumna pirakpaduta amaiba angona loksillaga kadai asumna loksilaba matungta lewa mantra khara solaga ponabada khitokli asumna khitoklaga amaiba ango amati ponaba makhoi ani kari no khara wahang pahong tawduna wari sanari matam aduta ponabana hairakpagi matungina angona hoine adumna tongnarasi haujikti nang sunna han phamda hallo nati phamda tero kari gino ne nangna aduk yamna khambi mai hawribudubo fare hallo asumna hairaga ponabada tairen mana aduna isingda lupsallaga fadat khara kalli matam aduta ponabado sor sangna hondoklaga mahak phamung aduta ningaidana tumak hipthakri masidebidi amaiba angona sidagiti kaisu tawlaroita tamna aduma hanthakhrani asumna hairakpaduta ponabagi nupi aduna tariat chenja khara katli masidagidi amaiba angosu fare adudi ayamuk chanaba tawgedabu mahakse lai ama khoyamdabasu yararoi mahana khullasi lai ama uknarure aduduna mangonda chabichi theng khara pirakadori mado tawdanabagi damakta lai ama khoyram thoksi saban thaduna khayom lakthokadabani natrabadi mahakse ngahalaita sumne hek torkadori yamna toimalaklabadi mahakse ngawna fainasu nakhibasu yai maramaduna hayeng ayukto ai laklage araduga jaban thadoknaba tawsi adumna hairakpaduta ponabagi manakta leiriba ahalamana oza maibana sina phani haibadu adum tawbiro aikhoigidi oza maibana apambadu tawgadoribani natani bema adumna ponabagi nupida onsallakpa aduta ponabagi nupinasu hoi hayeng sudina khayumdo lakthoklasi hairi asumna hainarabagi tungda amaiba angoda hojikti mayum lomda hankhri mayamsu mathang mayum lomda loina makhanakhrabani masigi matung ponabagi nupisu ningaidana dumak tumhauri ponabasu dumak tumkhri matam madu haukhri mathangi ayuk oirakli ayuk anganba aduda ponabado mikap tholakli aduduga mahakse thabak chanabagi damakta mapalangda tamna hairang tholai mahakna adumna tholaka matamda masado haining harautaba karino mai tawbugum tawri ison thaba karino aina tawribase khangdaba mawongda karino mai tawropaduda ponabado imungluda muk parap sangakli aduga phamung aduda phamlaga makhong yan tharaga kangthol aduda makuna namlaga makok non tharaga tumina mangduna lei matam aduda maninglomda kariguma thabak khak tawraga yumjaw romda parap lakliba ponabagi nupina
ꯄꯣꯅꯥꯕꯅ ꯑꯗꯨꯝꯅ ꯃꯪꯂꯒ ꯂꯩꯕꯗꯣ ꯎꯕꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯔꯤꯅꯣ ꯁꯤꯗ ꯃꯪꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯁꯦ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏꯅꯦ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯏꯇꯟ ꯇꯟꯊꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯊꯥꯖꯤꯟꯅꯃꯗꯤ ꯊꯕꯥꯛꯁꯤ ꯏꯆꯥꯛ ꯆꯥꯛꯏ ꯑꯗꯨꯒ ꯀꯣꯛ ꯑꯁꯤꯁꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯂꯩꯔꯦꯅꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯊꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯅꯥꯕꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯉꯔꯥꯡꯗꯣ ꯇꯥꯃꯣꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯑꯃꯥꯏꯕ ꯀꯧꯔꯒ ꯂꯥꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤꯅꯦ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯅꯦ ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯦ ꯑꯃꯥꯏꯕꯗꯣ ꯉꯁꯤ ꯂꯥꯛꯀꯅꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯒ ꯆꯕꯥꯟ ꯊꯥꯗꯣꯛꯂꯒ ꯈꯌꯣꯝ ꯂꯥꯛꯊꯣꯛꯁꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯕꯨ ꯉꯔꯥꯡ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯤꯅꯤ ꯑꯩꯗꯤ ꯊꯕꯛ ꯍꯜꯂꯛꯂꯒ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯗꯥꯏꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯇꯨꯝꯃꯅꯣꯗ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯀꯩꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯇꯅ ꯑꯩꯁꯨꯅꯦ ꯄꯥꯈꯠꯇꯅ ꯌꯨꯝꯊꯪꯅꯕꯒꯤ ꯈꯨꯔꯥ ꯍꯣꯏ ꯀꯧꯔꯨꯔꯒ ꯌꯦꯡꯍꯟꯕꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯗꯅ ꯑꯃꯥꯏꯕꯗꯨ ꯀꯧꯔꯨꯔꯒ ꯌꯦꯡꯍꯟꯕꯗ ꯑꯃꯥꯏꯕꯗꯨꯅ ꯈꯨꯟꯒꯤ ꯂꯥꯏꯋꯣꯛꯅꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯆꯕꯥꯟ ꯊꯥꯗꯣꯛꯁꯦꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯤ ꯉꯔꯥꯡ ꯑꯗꯨꯃ ꯇꯧꯈ꯭ꯔꯕꯣꯏꯔꯦ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯎꯒꯅꯣꯗꯅ ꯎꯃꯪꯂꯥꯏꯗ ꯑꯗꯨꯝꯅ ꯂꯥꯎꯕꯁꯦ ꯐꯠꯇꯕꯅꯤ ꯍꯥꯏꯗꯅ 100ꯔꯛ ꯍꯥꯏꯖꯕꯅꯦꯕ ꯍꯣꯏ ꯅꯪꯅ ꯈꯪꯄꯣꯠꯇꯦꯅꯦ ꯈꯣꯏꯗꯧꯗꯨ ꯁꯥꯎꯒꯠꯂꯕꯗꯤ ꯂꯥꯎꯕ ꯇꯥꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠ ꯃꯥꯟꯅꯗꯕ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯕ ꯅꯠꯇꯦ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯂꯗꯧꯕꯅꯤ ꯌꯥꯔꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯍꯤꯞꯊꯕꯤꯔꯣ ꯑꯩꯁꯨꯅꯦ ꯌꯨꯝꯒꯤ ꯀꯔꯤ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯇꯧꯔꯨꯈꯤꯒꯦ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯕꯗꯤ ꯊꯕꯛ ꯑꯝꯇ ꯅꯪꯉꯔꯣꯏꯕ ꯍꯣꯏ ꯇꯧꯔꯨꯔꯣ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯄꯦꯟꯅ ꯄꯣꯊꯥꯍꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯄꯣꯅꯥꯕꯁꯨ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕꯗꯣ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ ꯑꯃꯥꯏꯕꯗꯨ ꯂꯥꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯣꯅꯥꯕꯒꯤ ꯂꯣꯏꯅꯕꯤꯗꯣ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯃꯥꯏꯕꯗꯣ ꯁꯥꯏꯀꯜꯗꯒꯤ ꯈꯥꯎ ꯃꯌꯣꯝ ꯑꯗꯨ ꯂꯧꯊꯔꯒ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯅꯕꯒꯤꯗꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯆꯪꯁꯟꯕꯤꯔꯣ ꯍꯣꯏ ꯑꯩꯁꯨ ꯅꯈꯣꯏꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯅꯈꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯣꯛꯂꯤꯕꯁꯤ ꯇꯥꯟ ꯆꯥꯔꯦ ꯇꯥꯛꯂꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤꯀꯣ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯏꯕꯛ 3ꯂꯛ ꯀꯠꯇꯨꯅ ꯀꯥꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗꯨꯗꯤ ꯉꯁꯤꯒꯤ ꯍꯧꯒꯠꯇ꯭ꯔꯕꯔꯣ ꯃꯥꯕꯨ ꯃꯁꯥꯗꯨ ꯈꯔ ꯌꯥꯡꯗꯦ ꯍꯥꯏꯕꯔꯅꯦ ꯉꯁꯥꯏꯗꯨ ꯑꯌꯨꯛꯇꯨꯗꯤ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯁꯥꯗꯣ ꯀꯩꯅꯣꯃꯩ ꯇꯧꯏ ꯀꯣꯛꯁꯨ ꯉꯥꯎꯏ ꯊꯥꯖꯤꯟꯁꯨ ꯆꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯁꯨꯝꯗꯧꯔꯣ ꯃꯁꯥꯗꯨ ꯈꯔ ꯀꯜꯂꯒꯗꯤ ꯍꯥꯏꯐꯦꯠꯇ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯊꯣꯛꯂꯛꯑꯣꯗꯅ ꯍꯥꯏꯌꯨ ꯁꯨꯝꯗꯧꯔꯣ ꯁꯦ ꯐꯝꯃꯦꯟ ꯑꯁꯤꯗ ꯐꯛ ꯑꯃ ꯊꯥꯔꯣ ꯐꯛ ꯑꯗꯨꯗ ꯃꯥꯕꯨ ꯍꯤꯞꯍꯜꯂꯨ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯑꯗꯨ ꯌꯦꯡꯒꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯃꯦꯟ ꯑꯗꯨꯗ ꯊꯥꯔꯤ ꯑꯃꯥꯏꯕꯗꯣ ꯈꯔ ꯍꯟꯖꯤꯜꯂꯒ ꯊꯣꯡꯖꯤꯟꯄꯥꯟ ꯃꯅꯥꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯔ ꯅꯞꯅ ꯆꯪꯁꯤꯜꯂꯒ ꯐꯝꯂꯒ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯛꯄꯨ ꯊꯥꯕꯋꯣ ꯑꯃꯕꯨ ꯇꯧꯕꯋꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯄꯣꯅꯥꯕꯗꯣ ꯁꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯐꯝꯕꯨ ꯐꯝꯒꯦꯔꯥ ꯍꯤꯞꯄꯨ ꯍꯤꯞꯀꯦꯔꯥ ꯑꯃ ꯇꯧ ꯏꯕꯦꯝꯃ ꯃꯣꯟ ꯑꯃ ꯊꯥꯖꯤꯜꯂꯨꯗꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯉꯁꯥꯏ ꯑꯌꯨꯛꯇꯨ ꯍꯧꯒꯠꯂꯝꯂꯕꯅꯤ ꯃꯗꯨꯗꯒꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯃꯜꯂꯛꯇꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯧꯖꯤꯛꯇꯤꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯂꯣꯏꯅꯃꯛ ꯐꯔꯒꯗꯕꯅꯤꯀꯣ ꯃꯣꯟꯗꯣ ꯈꯥꯡꯒꯠꯂꯨ ꯅꯪꯕꯨ ꯐꯝꯕꯁꯤ ꯋꯥꯕ꯭ꯔꯥꯅꯦ ꯁꯨꯝ ꯍꯤꯞꯀꯦ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯤ ꯐꯝꯕꯁꯤ ꯈꯔ ꯋꯥꯔꯦ ꯍꯤꯞꯄꯅ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯉꯣꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯉꯣꯕꯅ ꯏꯕꯦꯝꯃ ꯁꯨꯝꯇꯧꯁꯤ ꯂꯥꯏꯒꯤ ꯆꯕꯥꯟ ꯊꯥꯅꯅꯕ ꯈꯌꯣꯝ ꯂꯥꯛꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯔꯣꯏꯗꯧꯔꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯝ ꯃꯊꯦꯡꯗ ꯂꯥꯏꯕꯨꯡꯗꯥꯔꯥ ꯑꯈꯪꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯉꯔꯥꯡꯗꯨ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯔꯤꯅꯣ ꯁꯥꯎꯝ ꯈꯔꯗꯤ ꯐꯪꯈꯤ
ꯇꯨꯡꯗ ꯄꯤꯔꯦꯛ ꯏꯟꯅꯔꯛꯄ ꯑꯗꯒꯤ ꯁꯥꯏꯀꯜꯗ ꯀꯩꯗ ꯌꯥꯔꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯦꯀꯣ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯂꯩꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯏꯕꯦꯝꯃ ꯁꯨꯝꯗꯧꯔꯣ ꯂꯥꯇꯣꯜ ꯑꯃ ꯑꯗꯨꯛ ꯍꯦꯛ ꯎꯔꯣ ꯑꯗꯨꯗꯨꯒ ꯌꯦꯟꯕꯤꯒꯤ ꯃꯔꯨꯝ ꯈꯔ ꯆꯪꯒꯅꯤ ꯀꯝꯗꯧꯕ ꯂꯩꯒꯗ꯭ꯔꯣ ꯅꯣꯏꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯦꯟꯕꯤꯒꯤ ꯃꯔꯨꯝꯗꯤ ꯈꯔ ꯊꯤꯕꯗ ꯋꯥꯔꯅꯤ ꯉꯔꯥꯡꯅꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯕꯅꯤ나 ꯑꯩꯁꯨ ꯀꯩꯝꯇ ꯊꯤꯍꯧꯗ꯭ꯔꯦ ꯀꯥꯏꯗꯦ ꯗꯨꯀꯥꯟꯒꯤ ꯌꯦꯔꯨꯝ ꯑꯣꯏꯔꯕꯁꯨ ꯌꯦꯔꯨꯝꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯍꯩ ꯂꯩ ꯀꯕꯣꯛ ꯍꯩꯕꯣꯛ ꯈꯔ ꯆꯪꯒꯅꯤ ꯑꯗꯨ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯑꯩꯅ ꯆꯪꯒꯅꯤ ꯈꯪꯗꯅ ꯂꯣꯏꯅ ꯂꯩꯔꯛꯂꯕꯅꯤ ꯁꯤ ꯈꯥꯎ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤ ꯁꯨꯝꯗꯧꯔꯣ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯊꯣꯔꯛꯎ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯅꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯥ ꯍꯦꯛꯄ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯉꯣꯕꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯨꯗꯒꯤ ꯀꯕꯣꯛ ꯑꯇꯩ ꯍꯩ ꯂꯩꯅꯆꯤꯡꯕ ꯃꯊꯪ ꯂꯧꯊꯣꯔꯛꯇꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯊꯦꯜꯂꯒ ꯊꯝꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯋꯥꯈꯜ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯄꯣꯅꯥꯕꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯟꯈꯠꯂꯛꯈꯤꯗ꯭ꯔꯅꯦ ꯏꯍꯦ ꯀꯔꯤꯒꯤ ꯀꯜꯂꯛꯇꯅꯤ ꯂꯥꯏꯅ ꯅꯪꯁꯤ ꯅꯝꯁꯤꯜꯂꯒ ꯅꯪꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯆꯨꯞꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯤꯀꯣ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯄꯥꯡꯒꯜ ꯆꯨꯞꯂꯤꯕꯁꯤ ꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯒ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒꯗꯕꯅꯤꯀꯣ ꯃꯥꯅ ꯁꯥꯎꯔꯤꯕꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯌꯣꯝ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯊꯣꯏꯅ ꯅꯤꯡꯁꯥ ꯊꯤꯔꯨꯅꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯂꯥ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯍꯥꯏ ꯃꯇꯣꯟꯗꯨ ꯊꯠꯂꯛꯎꯗꯅ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯂꯥ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯃꯊꯪ ꯂꯥ ꯑꯗꯨꯗ ꯍꯥꯞꯂꯕꯒꯤ ꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔꯁꯨ ꯃꯍꯥꯛꯅ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯁꯨꯝꯗꯧꯔꯣ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎ ꯋꯥꯏꯔꯝ ꯇꯩꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯔꯒ ꯌꯥꯎꯔꯛꯎ ꯅꯪꯕꯨ ꯂꯩꯒꯗ꯭ꯔꯣ ꯂꯩꯒꯅꯤꯌꯦ ꯃꯅꯤꯡꯗ ꯇꯥꯏꯔꯦꯟ ꯍꯧꯔꯤꯌꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏ ꯈꯔ ꯍꯦꯛꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯁꯤꯡ ꯑꯃꯗꯤ ꯇꯥꯏꯔꯦꯟ ꯃꯅꯥꯗꯣ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯅꯥꯕꯗ ꯏꯕꯨꯡꯉꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯝꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯥꯏ ꯇꯥꯏꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯣꯅꯥꯕꯗꯨꯕꯨ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯌꯥꯡꯀꯣꯛ ꯑꯗꯨ ꯊꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯃꯥꯁꯨ ꯅꯤꯡꯒꯥꯡ ꯐꯝꯃꯒ ꯂꯩꯔꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯀꯕꯣꯛ ꯍꯩꯕꯣꯛ ꯍꯩ ꯂꯩꯅꯆꯤꯡꯕ ꯑꯃꯗꯤ ꯌꯦꯔꯨꯝꯁꯤꯡ ꯑꯗꯣ ꯂꯥꯇꯣꯟ ꯑꯗꯨꯗ ꯌꯣꯝꯁꯜꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯌꯥꯅ ꯀꯔꯛ ꯀꯤꯁꯜꯂꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯒ ꯏꯕꯨꯡꯉꯣ ꯄꯣꯅꯥꯕ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯂꯦꯡꯕ ꯌꯥꯗꯦꯀꯣ ꯈꯣꯡ ꯈꯨꯠ ꯍꯥꯞꯅꯤꯡꯕ ꯂꯩꯔꯝꯂꯕꯁꯨ ꯈꯥꯡꯖꯤꯜꯂꯒꯗꯕꯅꯤ ꯄꯪꯀꯨꯏꯔꯛꯂꯣꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯁꯤꯗ ꯄꯥꯜꯂꯣꯏꯀꯣ ꯐꯔꯦ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯊꯣꯡꯒꯥꯜꯗ ꯃꯍꯥꯛꯀꯤ ꯈꯌꯣꯝ ꯑꯗꯣ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯌꯣꯝ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯦꯔꯨꯝ ꯑꯃꯗꯤ ꯑꯇꯩ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯂꯐꯣꯏꯅ ꯆꯤꯡꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯁꯠ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯌꯥ ꯄꯔꯩ ꯑꯗꯣ ꯀꯤꯁꯜꯂꯒ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯔꯒꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯁꯦꯟ ꯈꯔ ꯀꯣꯠꯄ ꯌꯥꯒꯗꯧꯔꯤꯅꯤ ꯈꯪꯒꯅꯤ ꯖꯩꯒ ꯇꯧꯒꯦ ꯑꯃꯨꯛ ꯍꯥꯏꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯌꯣꯝ ꯑꯗꯣ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯌꯥꯡꯀꯣꯛ ꯑꯗꯣ ꯃꯀꯣꯛꯇ ꯍꯥꯞꯂꯒ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯉꯣꯅ ꯌꯥꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯅꯍꯥꯛꯅ ꯍꯦꯛ ꯆꯠꯅꯤꯡꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯆꯠꯄ ꯌꯥꯔꯒꯅꯤ ꯅꯁꯥꯗꯨꯕꯨ ꯈꯔ ꯌꯥꯡꯗ꯭ꯔꯤꯕ꯭ꯔꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯒꯨꯝ ꯅꯨꯡꯉꯥꯏꯕꯒꯨꯝ ꯅꯠꯇꯦ ꯅꯨꯡꯉꯥꯏꯔꯛꯂꯗꯕꯗꯅꯤ ꯐꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯊꯣꯛꯂꯒꯗꯤ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯎ ꯏꯕꯨꯡꯉꯣ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ ꯃꯈꯣꯏꯗ ꯅꯪꯅ ꯆꯩ ꯊꯥꯡꯂꯨꯕ ꯑꯃꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯨꯕꯒ ꯌꯥꯎꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯈꯔ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯩꯃ ꯂꯥꯎꯕ ꯂꯥꯎꯗ꯭ꯔꯣ ꯉꯥꯏꯈꯣ ꯈꯟꯅꯔꯛꯀꯅꯨꯀꯣ ꯇꯧꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯇꯧꯋꯤ ꯑꯗꯨꯝ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯥꯌꯦꯡꯕꯗ
ꯃꯗꯨꯅ ꯍꯤꯗꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯉꯥꯡꯈ꯭ꯔꯕꯗꯤ ꯉꯥꯡꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯎꯃꯪ ꯂꯥꯏꯗ ꯉꯥꯡꯕ ꯆꯩꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯇꯧꯔꯛꯂꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯕꯦꯝꯃ ꯆꯠꯅꯅꯕ ꯇꯧꯔꯒꯦꯅꯦꯀꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯀꯗꯕ ꯈꯔ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯗꯈꯤꯅꯥ ꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯐꯔꯦꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯐꯔꯦꯕꯁꯦ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯁꯥꯁꯨ ꯋꯥꯕ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯐꯔꯦꯕꯁꯦ ꯍꯣꯏ ꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯔꯤꯔꯣ ꯑꯩꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯆꯪꯉꯨ ꯂꯥꯎꯗꯅ ꯂꯥꯏꯗꯣ ꯀꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣ ꯀꯧꯔꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯂꯥꯎꯅꯤꯡꯉꯤ ꯌꯥꯝ ꯉꯥꯡꯈꯣꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯂꯨꯄꯥ 500 ꯆꯥꯇ꯭ꯔꯨꯛ ꯗꯈꯤꯅꯥ ꯇꯧꯈꯤꯕꯒꯤ ꯃꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯕꯦꯟꯗꯔꯗ ꯀꯩꯗ ꯃꯥꯡꯍꯜꯂꯤꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡꯅꯤ ꯅꯨꯄꯤꯑꯕ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯒ ꯋꯥ ꯇꯥꯅꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯨꯟꯒꯤ ꯂꯩꯕꯨꯡꯁꯤ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯁꯤꯡꯗ ꯅꯠꯇꯅ ꯑꯍꯜ ꯂꯃꯟꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏ ꯍꯔꯥꯎ ꯊꯣꯛꯄꯗꯤ ꯐꯕꯖꯥꯠꯅꯤ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯑꯗꯨꯝ ꯌꯥꯎꯈꯠꯂꯛꯂꯦ ꯉꯔꯥꯡꯁꯨ ꯄꯣꯅꯥꯕꯗꯨ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯆꯕꯥꯟ ꯊꯥꯅ ꯂꯥꯛꯅꯔꯤ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯕꯨ ꯁꯤꯗꯣꯔꯤꯕ꯭ꯔꯥ ꯍꯤꯡꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯅꯨꯄꯥ ꯑꯃ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯌꯦꯡꯂꯨꯕꯗ ꯀꯔꯤꯅꯣꯃ ꯎꯏ ꯍꯥꯏꯕꯗꯒꯤ ꯃꯕꯨꯛ ꯀꯟꯈꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯅꯥꯛꯇ ꯌꯨꯝ ꯇꯥꯔꯨꯕ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯩ ꯑꯗꯨꯝꯅ ꯆꯩ ꯊꯥꯒꯨꯅꯨꯀꯣ ꯑꯗꯨꯝꯅꯅꯤ ꯄꯣꯅꯥꯕꯅ ꯆꯩꯔꯨꯕꯗꯒꯤ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯆꯩꯔꯨꯕꯁꯨ ꯌꯥꯗꯕ ꯆꯩꯅꯕ ꯃꯔꯝꯗꯤ ꯑꯗꯨꯃꯛ ꯂꯩꯕ ꯅꯠꯇꯦ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯅ ꯂꯥꯏ ꯑꯗꯨ ꯊꯥꯡꯇꯣꯛꯂꯒꯦꯗꯅ ꯍꯥꯏꯔꯦ ꯃꯈꯣꯏ ꯑꯗꯨꯗ ꯁꯥꯒꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯁꯥꯔꯣꯗꯅ ꯍꯥꯏꯔꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯧꯗꯨꯅ ꯁꯨꯝ ꯂꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯔꯥꯎꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏ ꯌꯥꯎꯔꯣꯏ ꯍꯦꯛꯇꯃꯛ ꯍꯥꯏ ꯃꯈꯣꯏꯒꯤꯁꯤꯗꯤ ꯈꯟꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯃꯗꯨ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅ ꯑꯃꯨꯛꯇꯪ ꯐꯝꯂꯒ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯁꯦ ꯑꯃꯨꯛꯇꯪ ꯍꯔꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯒ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯂꯥꯏꯁꯦ ꯃꯇꯝ ꯈꯔ ꯅꯝꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯔꯛꯀꯗꯧꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯐꯝꯂꯝꯕꯗꯒꯤ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯅꯨꯃꯤꯠ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅ ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕꯗ ꯇꯧꯔꯛꯂꯕꯗꯤ ꯂꯩꯕ ꯉꯝꯃꯣꯏꯗꯧꯔꯤ ꯂꯩꯀꯥꯏꯁꯤ ꯉꯥꯏꯈꯣꯅꯦ ꯉꯔꯥꯡ ꯄꯣꯅꯥꯕꯗꯨ ꯑꯍꯤꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠ ꯅꯩꯕ ꯑꯗꯨꯅ ꯈꯪꯒꯅꯤ ꯂꯩꯀꯥꯏ ꯈꯨꯜꯂꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯦꯠꯇꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯂꯥꯎꯋꯦꯅ ꯍꯥꯏꯅꯦ ꯃꯗꯨ ꯆꯨꯝꯗꯣꯔꯤꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯉꯥꯡꯅꯗꯨꯅ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯨꯡ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯠꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯆꯠꯄ ꯃꯤꯁꯤꯡꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯇꯕ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯀꯩꯊꯦꯜ ꯀꯨꯝꯃꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯕꯨꯡ ꯃꯄꯥ ꯌꯧꯔꯛꯄꯗꯗꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤꯗ ꯃꯥꯅ ꯊꯣꯛꯄ ꯌꯨꯝ ꯌꯧꯅꯕ ꯆꯠꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯔꯪ ꯂꯥꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯒꯝ ꯑꯁꯨꯝ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ
ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯞꯅ ꯏꯪꯅ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯌꯥꯝꯅ ꯁꯥꯎꯔꯪ ꯆꯨꯔꯪꯅꯅ ꯁꯤꯠ-ꯁꯥꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜꯗ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯅꯈꯤꯗꯨꯅ ꯋꯣꯏꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕ ꯍꯧꯈꯤꯕꯗꯨꯗ ꯌꯥꯎꯔꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯒꯨꯔꯨꯡ ꯂꯥꯎꯗꯨꯅ ꯃꯣꯏ ꯂꯣꯏꯅꯃꯛ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯝꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯗꯤ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯁꯟꯕꯗꯨꯗ ꯃꯌꯥꯝꯁꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯊꯔꯛꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯒꯠꯇꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯨꯔꯨ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯨꯔꯨ ꯅꯥꯏ ꯍꯥꯏꯗꯨꯅ ꯁꯦꯛꯇꯨꯅ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯧꯔꯗꯨꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯃ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯂꯪꯖꯦꯡ ꯆꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯄꯒꯤ ꯃꯁꯥꯗ ꯆꯒꯤꯡ ꯂꯥꯎꯕ ꯈꯔ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯅꯨꯡꯖꯦꯡ ꯆꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯃꯨꯛ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯇꯣꯝꯇ ꯍꯨꯟꯇꯣꯛꯂꯝꯂꯦ꯫ ꯃꯌꯥꯝꯁꯨ ꯒꯨꯗ꯭ꯔꯨꯡ ꯑꯗꯨꯃꯛ ꯆꯦꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯒꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯨꯠꯇ ꯃꯩ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯗꯨꯅ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯂꯦ꯫ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯃꯊꯪ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯐꯅ ꯌꯥꯝꯅ ꯇꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨ ꯑꯥꯗ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯑꯃꯨꯛꯀ ꯆꯠꯂꯒ ꯂꯧꯈꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯄꯔꯞ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎꯁꯨ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯤ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯪꯒꯣꯗꯣ ꯃꯍꯥꯛꯁꯨ ꯍꯦꯛ ꯄꯥꯎ ꯑꯗꯨ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯪꯒꯣꯁꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯄꯥꯎ ꯇꯥꯕꯒ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯗꯁꯨ ꯑꯗꯨꯃꯛ ꯉꯥꯎꯖꯕ ꯆꯣꯞꯆꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯅ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯃꯥꯒꯤꯁꯤꯗꯤ ꯃꯈꯣꯡ ꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤꯅ ꯈꯔ ꯑꯗꯨꯛ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯥꯏꯕ ꯑꯪꯉꯣꯗꯣ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯣꯛꯄꯗ ꯘꯔꯤꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯅ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯘꯔꯤꯗ ꯑꯣꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯈꯝꯅ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯂꯨꯈꯝꯗꯨ ꯅꯥꯜꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯎꯕꯨ ꯀꯥꯎꯊꯣꯔꯛꯏꯅꯦ꯫ ꯀꯌꯥꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯂꯥꯏꯅꯣ ꯌꯦꯡꯉꯨꯗꯅ꯫ ꯃꯌꯥꯝ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯥꯏꯅꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯪꯉꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯥꯏ ꯇꯩꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯑꯪꯉꯣꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯄꯜꯂꯝꯗꯦ꯫ ꯗꯈꯤꯅꯥ ꯄꯤꯔꯕꯁꯨ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯪꯉꯣꯗꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯎꯃꯪ ꯂꯥꯏ ꯑꯗꯨꯅꯁꯨ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯂꯥꯏ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯀꯥꯎꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯖꯕꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ಚತ್ತುನಾ ಉಮಂಗ್ಲೈ ಅದಬು ಹೈಜನ್ ನೊಂಜದುನಾ ಮಹಾಕ್ನಾ ನುಮಿದಾಂಗ್ ಅತತ ಇರುಜದುನಾ ಮಹಾಕ್ ತಿನ್ಸೆಂಗ್ ಲೈಸೆಂಗ್ಲಿ ಸೋಮದನ ಕಮದೌರಿ ಹೌಜಿ ಕೈಥೆನ್ ಕುಮ್ಲಕ್ಪದ ವಾಂಥಗಿಬ ನುಪಿ ಅದ ಹೌಜಿ ಫಾउब ಗ್ಯಾನ್ ತಾರಕ್ಟ್ರಿ ಅದುಮ್ನ ಮಹಾನ ಗ್ಯಾನ್ ತಾರಕ್ತಬದುದ ಮಯಾಮ್ದಿ ಪಾಖನರಿ ಮಸಿದಗಿದಿ ಮಯಾಮ್ನ ಅಮಾಯ್ಬನ ಗ್ಯಾನ್ ತಾರಕ್ಲನಿ ಕೈಸು ತರಕ್ಲರೋಯ್ ಹೈರಮ್ಲಬನಿನಾ ಇಸಿಂಗ್ ಖರ ಪಿಥಕ್ಲಗ ಹಿಫಲ್ಲಸಿ ಹೈದನ ಫಮುಂಗ್ದು ಒಯ್ನ ಥಾಂಜನ್ಖ್ರಿ ಅದುಗ ಮಹಾಕ್ತೋ ಇಸಿಂಗ್ ಖರ ಪಿಥಕ್ನಬಗಿದಮಕ ತೌರಿ ಅದುಬು ವಖಲ್ ಮಾಗ್ದ್ರು ಲೈರಿಬ ಮಿ ಅಮದ ಮತೌ ಕರಮ್ನ ಇಸಿಂಗ್ ಪಿಥಕನಿ ಮಮಿಂಗ್ತಗಿ ಒಯ್ನ ಖರ ಮಚಿಂದ ತಾಹಲಬಗಿ ತುಂಗ್ದ ಅದುಮಕ್ ಥಮ್ಖ್ರಿ ಯುಮ್ಗಿ ಮಿಯುಯ್ಸಿಂಗ್ದಿ ಪಾಖನ್ನಬನ ಲೋಯ್ರಬನಿ ತೌರಿಬ ಮಗುಂಗ್ ಅದುದ ಅದುಬು ಹೌಜಿಕ್ತಿ ಮಯಾಮ್ಸು ಮಥಂಗ್ ಮಥಂಗ್ ಲೋಯ್ನಮಕ್ ಥೆಂಜಲಕ್ಲಬನಿನಾ ಚಟ್ನಖ್ರಿ मतमदो पुंग निपान खर हेलबनी मपन तसलकलबनी सोमदन कमदौरी पोनाबदो
ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯕꯨꯛꯇꯣ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗꯦ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯍꯥꯏꯕꯗꯤ ꯄꯣꯅꯥꯕ ꯍꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯨꯟꯒꯤ ꯂꯩꯕꯨꯡ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯩꯁ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯁꯤ ꯋꯥ ꯌꯥꯜꯂꯤꯅ ꯄꯣꯅꯥꯕꯁꯤꯕꯨ ꯌꯥꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯨꯔꯕꯅꯤꯅ ꯁꯣꯏꯗꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔꯗꯤ ꯐꯪꯗꯔꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ खरा थक्चा चाजबगी लाउजबगी वानी ngasi फावबदा अखोइदा काइजदबा अंगांगनी दुबु नुंगाइते हाइदुना करी तरुनी अखोइना चंगसिल्लगा खामलुबु याबसु नति आसमना हाइनरिङै लाइबुङ अदोमदगी कनागुम्बा मियोइ अमना यामना कन्ना लाउबगी मखोलसु तारी अदुगा लाइबुङ नंगा लैबा युम खरनसु करिगुमा खोंजलमा तारी मतम अदुदा लाइबुङ नंगा लैबा युम अमना हाइ कनानोने मीगी लाइबुङ ngasi da jangchillega wari sanari basibo लाइबुङ ngasi handakti onthokna bera kai haibasi makhoibu khangdaba jala natragana ahing athengbada jwar sanari ba kai dorari makhoina tawri basibo asumna hairaga phamungde hiblamba nupa amana phuk agolaklaga लाइबुङ अदोमदा थोंनाव हांदोक्लगा यामना साना जिंगई अदुमना महाना जेंगलकपदा लाइबुङ अदुगी अकोइबदा हौरिबा उजाउ उरेलसिंग अदुगी मरक्ता कनागुम्बा मियोइ खरा लेपलगा वारि सानरिबदो थाबलगी मंगाल अदुदा उरी मदु उबदा निपा अदुना हाइस कनानोने आदा वारि सानरिबसिबो मोइगी सिबु लाई सानरिबाइदुरा ngahande अखोइना खुल्लसदा लैरिबा मंगलाई इबुङोसी मथि फोंगे हाइदुना तौरिबसिदी मखोइना कौथोक्लगा सानबदगी ngauriबो ओइरबा जाला आसमना खंदुन लैरिङै नुपा अदुगी नुपी अदुना तुंगलोमदगी करी येनिनो हाइस करियोनि नंबो हा खंप्रेपो खंगिने इस लावाइ लुतुनगी समसे चाप जुंगी हाइ नंबु अहम आहादसु हाइरबु लुखम लोमसिदगी हेता नखोलो नवाव तौरक्लिबदुबु करिनो हाइबनेमी आइमा कैदौरगे आइना तामोदा करी येनो तामो अदर ngसाइदि कौजबदी ताबिब्रो ए नंबु इमुदा कौखिब्राने हाइमा कौबई नत्रो आइना जंगचिल लैबसिबो आइ यंगुतु आदा मुरी तौब मखोइ खरा चलिबसे अस कैदौब यंगुरिनो अदु उबदगी अमु कई दong तरोक्तना से तुमलसि लाओ कमाइना तुम यादोरिनो ngरंग वारि सनरिबसिदबो असमना नुपा अदुनि जिंगलिङैदा चाउरबा उजाउ अदुगी मथक्ता मखुट मसा अमत्ता पाइदबिदा चाउरबा उ अदुगी मथक्ता तपना असुमक मुरी काखतखिबदो निपा अदुन उरी मदु उरुबदि नुपा अदुन थोंलावदो कम लोनसनकी नुपी अदुना कैदौरे हाइदुना हंगी नुपा अदो गम असुम लाक्लगा फमुंग अदुदा काखतलगले तुगा फजुबसा चिंखलगा हाइ अइना ngसाइदगी उरिबदु मीन लमद्रेनै खोयुम लाइनिने उजाउ अदुगी मथक्ता काखतलगा मखोइ मसेन खुदिन हौरे कनागुम्बा खरादि सोइदना हायेंसे लादरगदबनी असमना हाइरकपदुता नुपी अदुना ngसाइनैना तुमसे हाइद्रो हाइदुना चैरी नुपा अदुनसु तुमु हाइरमलगा महाकसु तुमिना लैख्रै सोमदना ngसाइ कैथेन हलकपदा लाई थेंनखिबा तुसनखिबा नुपी अदो यामना कन्ना नाहेरकलै महाकी मखोंग अदो पोंखटपा असुम हेंकलकलै मतम अदुदा नुपी अदुना नाहेरकपदुता मनाकता तुमलिबा महाकी मपुरोइबना हाइ कैदौरे जामिनी कैदौरोगे नि नंबो अदुमना हांगलुरबदसु करिसु खुनलक्ति मतम अदुदा नुपा अदुना अमाइबा अदुना कैसु तौरक्लरोइ फरनि हाइखिबदाइनि अदुगा हौजिक अमु नाहेरकलिबसना करिनो करिबु अमुक तौरक्कदोरिबा जानो हाइ जामिनी नंगो वखल तारबरने अदुमना हांगलुबदुदा नुपी अदो सोर चाउना होलक्लै मसादो कुचुकुमे इथोक थोक्तबगुम मुसिलक्पगुम तौई नुपा अदो पाखलक्पदगी नुमागी नुपी अदुपु कन्ना कौरी मतम अदुदा नुपीदो ममिति उसिल्लगा मुरु प्ले करिनो खरा सोली असमना सोलक्पदुता मागी मपुरोइबा अदुना करि हारिबा जानो हाइदुना मनाकोंग थांगिन्दुना तारुबददी आई चटले आइबु वारौगनो आई चटले आइदी नखोइ मयामगी मनाक्ता मतम खरा लेरमबदनी आइबु वारौगनो आइना चक्र मतुंगदा नखोइसु लाकनिंद्रबदी नुक्ति नुमित खुदिंगी चाक चदुम खरा मनिंग थोंगदा लादा हापगा थादोरकदबनी आई चटले असुमना हाइरगा मखुट अदुना मोबाउ फिदक अदो सुरु नैसिन्दुना तासलई अदुम तौरक्पदुदा नुपा अदो पाखलदुना जामिनीबु कन्ना कौदुना असानोमदुना हौदोक्ली अदुमना तौरक्पदुदा मयामसु कैदौरगे हाइदुना चेनसनरकलै
ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯐꯤ ꯇꯥꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯥꯏꯕꯗꯨ ꯀꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕ ꯑꯁꯨꯝ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯤ ꯎꯁꯤꯜꯂꯒ ꯃꯁꯥ ꯑꯗꯣ ꯐꯔ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯃꯊꯕꯥꯛ ꯑꯗꯣ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯊꯕꯥꯛ ꯑꯗꯣ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯂꯤ ꯑꯗꯨꯒ ꯃꯕꯨꯛꯁꯨ ꯊꯤꯜꯂꯤ ꯃꯕꯨꯛ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯐꯔ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯇꯦꯡꯊꯥꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯃꯎ ꯑꯗꯣ ꯐꯔꯥꯛ ꯇꯥꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯄꯥꯈꯠꯅꯈꯤꯕꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯥꯏꯕ ꯄꯨꯗꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯝ ꯂꯩꯍꯧꯗꯨꯅ ꯂꯩꯍꯧꯔꯤ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯖꯥꯃꯤꯅꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯐꯪꯗꯕꯗꯒꯤ ꯑꯃꯥꯏꯕꯤ ꯇꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯅꯨꯅ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯏꯕꯦꯝꯃꯁꯦ ꯈꯔ ꯉꯜꯂꯤꯉꯩꯗ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯜꯂꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯃꯥꯏꯕꯤ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯔꯣ ꯗꯣꯛꯇꯔꯅ ꯇꯧꯔꯒ ꯂꯩꯔꯕꯔꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯪꯒꯣꯗꯣ ꯌꯦꯡꯍꯟꯖꯕꯅꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯅꯨꯅ ꯑꯉꯨꯕꯨ ꯀꯅꯥꯅ ꯑꯃꯥꯏꯕꯅꯤ ꯍꯥꯏꯔꯤꯕꯅꯣꯅꯦ ꯃꯗꯨꯒꯤ ꯄꯩꯁꯥ ꯆꯣꯞꯄꯗꯨꯕꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯕꯅꯤ나 ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯨ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯂꯥꯏ ꯑꯁꯤꯁꯨ ꯃꯊꯤ ꯐꯣꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯂꯥꯏ ꯇꯩꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯑꯃꯥꯏꯕꯤ ꯀꯧꯊꯔꯒ ꯑꯃꯨꯛꯇꯪ ꯋꯥꯀꯠꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯖꯥꯃꯤꯅꯤ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯣꯅꯥꯕꯗꯣ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯄꯣꯅꯥꯕꯒꯤ ꯃꯁꯥꯗ ꯁꯥꯍꯨꯝ ꯐꯪꯉꯤ ꯁꯥꯍꯨꯝ ꯑꯗꯨ ꯐꯪꯂꯛꯄꯗ ꯄꯣꯅꯥꯕꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯂꯨꯈꯨꯝꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯅ ꯃꯁꯝ ꯑꯗꯨꯅ ꯂꯦꯡꯄꯥꯛ ꯆꯩꯅ ꯃꯉꯣꯟꯗ ꯌꯦꯡꯊꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯣꯅꯥꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯗꯨꯒ ꯀꯥꯡꯊꯣꯜꯗꯒꯤ ꯇꯥꯔꯒ ꯃꯍꯥꯛ ꯑꯗꯣ ꯀꯥꯡꯈꯔꯣꯝꯗ ꯒꯣꯔꯣꯡ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯝꯅ ꯄꯣꯅꯥꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯥꯡꯈꯔꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯊꯣꯛꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯑꯩꯕꯨ ꯆꯤꯡꯒꯅꯨꯅꯦ ꯎꯔꯕꯔꯥ ꯑꯁꯤꯗ ꯂꯦꯞꯄꯤꯕꯁꯤ ꯎꯔꯕꯔꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯣꯅꯥꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯎꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯂꯩꯇꯦꯃꯤ ꯅꯪꯕꯨ ꯂꯥꯛꯑꯣꯃꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯩꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯤ ꯅꯝꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯗꯣ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯀꯣꯛ ꯆꯤꯛꯂꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯀꯞꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯉꯣꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤ ꯍꯦꯛ ꯇꯧꯔꯛꯄꯒ ꯄꯣꯅꯥꯕꯗꯣ ꯈꯪꯍꯧꯗꯅ ꯐꯨꯀꯒꯨꯜꯂꯒ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯂꯩꯃꯥꯏꯗ ꯁꯟꯗꯣꯛꯇꯨꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯄꯣꯅꯥꯕꯗꯣ ꯃꯃꯤꯠꯇꯤ ꯄꯥꯡꯗꯕꯤꯗ ꯍꯥꯏ ꯏꯃꯣꯝ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯁꯛ ꯈꯪꯗꯕꯅꯣꯅꯦ ꯍꯦ ꯅꯪꯅ ꯀꯧꯕ ꯆꯠꯂꯤꯕ ꯅꯤꯄꯥꯗꯨꯗꯤ ꯀꯔꯤꯁꯨ ꯍꯩꯇꯕꯅꯤꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯗꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯥꯡꯂꯝꯆꯠꯇ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏ ꯄꯨꯕꯗ ꯃꯁꯥꯗ ꯏꯈꯦꯡ ꯍꯥꯏꯊꯕ ꯃꯈꯩ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯈꯤꯕꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯟꯕꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯛꯄ ꯉꯝꯂꯣꯏ ꯆꯠꯂꯨ ꯅꯪꯅ ꯀꯧꯔꯤꯕ ꯑꯃꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯇꯅꯨꯕꯨ ꯀꯧꯔꯁꯨ ꯆꯠꯂꯨ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯏꯉꯛꯉꯛꯅ ꯍꯣꯏ ꯐꯒꯅꯤ ꯏꯕꯨꯙꯧ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯨꯔꯤ
ꯑꯗꯨꯒ ꯄꯣꯅꯥꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯥꯏꯕ ꯑꯉꯣꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯇꯅꯨꯕꯨ ꯑꯣꯏꯅ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯅꯨꯗꯣ ꯂꯥꯛꯂꯕꯗ ꯄꯣꯅꯥꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯂꯦꯡꯁꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯅꯨꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯣꯅꯥꯕꯗ ꯈꯨꯔꯨꯝꯖꯔꯤ ꯏꯕꯨꯙꯧ ꯅꯁꯨ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯐꯤꯖꯤ ꯐꯤꯅꯥ ꯁꯣꯛꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯥꯔꯟ ꯆꯟꯈꯤꯕ ꯃꯥꯡꯂꯝ ꯆꯠꯇ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤ ꯍꯩꯕ ꯏꯕꯨꯙꯧꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯅꯦꯝꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯐꯔꯦ ꯐꯔꯦ ꯍꯧꯒꯠꯂꯨ ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯄꯨꯃꯦꯟ ꯄꯥꯎꯃꯤꯟꯅꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯄꯣꯅꯥꯕ ꯑꯃꯗꯤ ꯇꯅꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯋꯥꯅꯤ ꯄꯣꯅꯥꯕꯅ ꯂꯥꯏꯔꯣꯟꯗ ꯉꯥꯡꯂꯤ ꯇꯅꯨꯁꯨ ꯂꯥꯏꯔꯣꯟꯗ ꯈꯨꯝꯂꯤ ꯉꯥꯡꯅꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯪꯂꯕꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯗꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯅꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯨꯝꯗꯧꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯅꯤ ꯌꯥꯎꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯛꯂꯣꯡ ꯀꯠꯇꯨꯅ ꯂꯥꯏ ꯑꯁꯦ ꯍꯔꯥꯎꯅꯕ ꯇꯧꯔꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ 100 ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣ ꯏꯙꯧ ꯑꯁꯤꯅ ꯍꯥꯏꯔꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯛꯂꯣꯡ ꯀꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯍꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯤ 100 ꯈꯔ ꯍꯦꯟꯅ ꯁꯤꯒꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯇꯨꯅ ꯃꯌꯥꯝ ꯑꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯅꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯀꯤꯔꯨꯒꯅꯨ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ ꯑꯃꯥꯏꯕꯤ ngасai ibungo ingo amaiba ingo du laklaga mahana haibadi kasu tawdaroi chaban thadokkhre haiduna su hai aduga khunge laibung masiki laige bramda su karisu hairamdi masina kamdori bajano adumna hairakpadu ta tanuna amaiba ango basa kari amata haitabani mataw karamna mahakpu amaibani haiduna nakoina layeng lim laroino haiduna tanuna sairi masigi matung hojekti mayamna khangli amaiba ango sa paisa ki khalaga amaiba sabane haibasi kari mata haiti haibasi खरा बुदी खंगली अदु मपुंग फाना हाइब नती लाइगे सेलुंग ओइना लेरंबदगी लाइरोन खरा खंजलगा अमाइब साखिबनि हाइबसे मयाम हजुक्तदा भाब तारखी थौदो असिकी मतुंग हौजिक्ति पोनाबदुसु ग्यान ताना अतुमखि फौरी अमाइबी तनुना हाइरंबगी मतुंगिना मथंगी नोंगालकपदा माय पांदुना अथुबु मतमदा मीटिंग अमा तौगनी ngasiगी पुंग 9 फाउगी मनुंगदा मसीदसिदा मी तिनगदबनी अदुगा अरेप रायम तागदबनी हादुना लाउथोरपदगी खुल्लतुदा तरोक्लिबा मिसी मिना अमदी अना अयेक लाइवोति लोकप कया दुगी खल्लुरगा मथक लेकाय अमदी मखा लेकाय पुंदुना मीटिंग तौरी असमना मीटिंग तौबदुदा अमाइबी तनुसु यावरी अमाइबी तनुना पोरकपा अमाइबा अमाइबी खरसु यावरी मतौ असुमना खुल अदुगी मियाम यावना वारी वटाई सानरबा मतुंगदा अहिबा अमदी अखंगबा अमाइबा अमाइबी कया कौथदुना मतम कुइना लाइ हराउरुद्रबा इबुदौसे लाइ हराउरसी असुमना तौरबदी नकोइगी खुल्लसिदा तौरिबा अना अयेक मिसी मिना नंगलिबा तुरई इरई चेलिबा पुनमगसे फरगनी हाइदुना वारेप तारी असुमना तौबदगिदी चागलोंग कत्तुना खुलगी मतम कुइना लाइ हरारुद्रबा चयेतनदुना लेरमलबा लाइ अदो मयाम हौ हौ तौदुना खुंजाव लेचाउनबा तौदुना लाइथोंग हांगदुना हराउखी मतौ असुमना अमाइबी तनुना लुसिंगदुना लाइ अदो हराउखिबदगिदी करसु थोदोकपा लेकाई खुल अदुदा तौरखिद्रे मतौ असुमना हारिबा लेकाई अदुदा लेरिबा लाइबुंग अदो सही कुमजा खुदिंगी अदुमक हराउखी असुमना तौबदगिदी लेकाई अदुदा लाइवोक तिलोकपा तौरंबा अमदी हाना नारंबा पोनाबा अमदी अतै मियोई कया अमसु तपना तपना फदुना महौसागी पुंसिदा हंजनदुना खुंजाव लेचाउना पानखी वारी असि मतांग असिदा लोइसिनजरी वारी असि पाथोकचबा मतमदा सोइके लानखिबा वाहै वता खिबिक ताबिरिबा पुनमकना पुक्चर साउना नापीगनी मतुंग तारकपदसु नुंगाइ नुंगाइबा वारी कयामु मयांग मफमदा पुदुना लाक्सगे असिगिदमकदि मयामबु अरोइबदा अमुक्का हना खुरुमजरी।